अहानबदा सोशल मीडिया साइट ओरिबा फेसबुक दा मणिपुर पुलिस की मैकेडिक थदरकपा ओरो क्रमैम तेंदर थमजगी तांग कुनगमा था में इंग्लिश संगनिग कुनगमा दा सिक्योरिटी फोर्सेस ना UKRA कैडर्स सू ग्रुप्स की मियो एनी हाइबदी थांगरेंग सोंग कॉम से निफु कुमा मसुम एल वाशिंगटन कॉम से निफु गुनसे कौबा एक्सटॉर्शन एक्टिविटी के सेनवा एक सर्विसमैन Ongjang Village New Dampi under Susambu District Station Susambu District ki manungdagi fakale haidi makhoidagi mobile phone ani wallet ama loinana kitapuls amaga loinana recover tobu ngamle haina su Manipur police dagi thadrok warul sina makhatana pali atoba pawmana Manipur gi businessman amadagi lupala kunthra ga manga munkhre Kolkata da sana lebisa khiba Manipur gi businessman amadagi Kolkata da gengkhutpu amana Custom official sing saraga lupala kunthraga mga munkhre gen khutpu asigi makok yauna mi ohum pharaga lupala kunga humdai lokhat pangamkhre police na phungdo khibigi matungina Manipur gi businessman ama mamangi sayol lakhi market rate gi hantaba mamal na sanara sinana bu Kolkata da lakhibani Belegongge police station gi officer amana hai ma hotel amada laikhi amadi mafam adu sanagi karbar to bami hoising unaga dabani adona miyoi kharana makhoi Customs ki official sing hai na phungdorok pagaloina hotel adu re chataki makhoi na sana law thok sin taunaga daba adugi matang da khangi hai na sa phungdokhi miyoi sing adu businessman adu gari ama da puraga sakhi amadi lupa lakh kunthra ga manga gi senpam adu mullaga airport ta thadaram laga thunama Kolkata thadok tuna satnaba khangalam kian su police na phungdorakli businessman aduna mamanaba amada telephone toroga pau piraba matungda Belegongge police station upokat ama thangalakhi police na CCTV footage sing check tobugo loinana sen Lakh bagi thaba adu sijinaba car adu masa khangdok pangamki thunama car adu ki driver police na lokhat paga loinana mahaki matung inarakpa mi emas lokhathi akhoi anina haidorakpadagi ko na gengkhotpu adu gi lusingba pintu mondal ko pa mi phatki police na hai pintu na sen khibadigi koiti tiraga Gorakhpur ki forki mak Bihar sien leraba matungda Gorakhpur da amuk sien ki badigi mafam matri ki fort ki bani Kolkata police deputy commissioner Bolnath Pandey kauba man phungdura ki bagi matung ina namdana lauki lupa lakh kunthra ga manga ki manungda lupa lakh kun ko humdoi di phangmangam le han su paus na makhatana phungdurakli atopa pawmne UP gi accident mari siri ani sokli Uttar Pradesh ki Sajanpur district car amaga tragamaga thumjinna bada miyoi mari sikhipaga loina atopani na Sokle haina police nang sifung tokre hari Sajanpur gi superintendent of police Rajesh ES na PTI da phungdorap gi matu ina thagdo du ngarang numidang pung 13 rom tabada district sigi cartially kun manak thoki bani maknai ki atopa mekedi gi lakpa truck amaga thumjinna badu da car du tonok pumiyoi mari khodak da sikhi amasum atopani na soki misi mina nangliba miyoi punamak district asima ki gaurama sum dahena khundaki ni haina phongdokladuna SP na ki laikhidraba singu sei kungani thoidagi kungi tere phawbada leiba sing na ri police na truck adu fagale adu bu driver du disen khibadagi phana bo honari haina su SP na phongdorakli Manipur top channel ki maikei gi maruibi I pausing myamna thamjari ahanmada panam pausi digi miyoibi gi minungsi haibisina mang tharaga thabak tausi biren aikhoi khudimak miyoiba ma oina miyoibi gi minungsi haibisina mang tharaga thabak tausi haina set minister nongthambam biren na phongdokhre State Commissioner for Person with Disabilities SCPD Composite Regional Center for Skill Development Rehabilitation amasum Empowerment of Person with Disabilities CRC Manipur na puna sinduna CM Bangalore da ngasi haksang gi phibam tongalaba miyoi singda state of the arts bioelectric hanamadi motorized wheelchair yenthokpagi thoramda mathaki wafam asi minister na phongdokhibani se minister nongthomam berena makha taradun hai state lenga asina miyoibi gi minung siamadi human service ta mang tharaga thabak tawduna lakli state asida BJP lenga hek lakpadagi state asida lairiba punsi mahingda sotharaba miyoi sing amadi haksang gi phibam tongalaba miyoi sing gi yaifanaba thabak thoram amadi scheme kya apekhatuna lakli Thaurang sing asigi manung sada se minister gi haksel gi tengbang hairi scheme asisu amani ngasi scheme asina miyoi kya analeng thengnaram khudong sa da kya da ko hon mangamle masigi mathakta sotharaba singi tengbang haiba thoram amasu hawgoktuna punsi mahingda sotharaba sing asida sel gi tengbang piduna madi tha gi oina sel phanganduna imung manung gi leiramba awaba khradi ko hon mangamle ki
ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯗꯤꯁꯦꯕꯜ ꯑꯣꯏꯅꯤꯡꯕ ꯁꯣꯠꯊꯅ ꯍꯤꯡꯅꯤꯡꯕ ꯅꯠꯇꯦ ꯃꯐꯝ ꯃꯇꯝ ꯑꯃꯗꯤ ꯇꯟꯖꯥꯅ ꯌꯥꯗꯕꯗꯒꯤ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯃꯁꯤꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯏꯁꯇꯦꯠ ꯑꯁꯤꯒꯤꯗꯃꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯍꯤꯔꯝ ꯀꯌꯥꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯃ ꯊꯝꯅꯕ ꯁꯦꯝꯒꯠꯄ ꯂꯣꯏꯁꯤꯜꯂꯛꯂꯤ ꯗꯥꯏꯔꯦꯛꯇꯔ ꯁꯤꯄꯤꯑꯦꯝꯏ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯇ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯑꯃ ꯊꯝꯅꯕ ꯕꯦꯔꯦꯛ ꯀꯤꯆꯟ ꯔꯦꯁ ꯔꯨꯝ ꯌꯥꯎꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ IIAꯒꯤ ꯗꯥꯏꯔꯦꯛꯇꯔ ꯆꯤꯄꯤꯑꯦꯝꯏ ꯀꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯇ ꯕꯦꯔꯤꯀꯦꯗ 30 ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ IIAꯒꯤ ꯗꯥꯏꯔꯦꯛꯇꯔ ꯆꯤꯄꯤꯑꯦꯝꯏ ꯀꯩꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ SP KSH ꯁꯤꯕꯀꯥꯟꯇꯗ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯗꯨ ꯈꯨꯠꯁꯤꯟꯅꯈꯤ ꯊꯧꯔꯝ ꯑꯗꯨꯗ IIAꯒꯤ ꯗꯥꯏꯔꯦꯛꯇꯔ ꯆꯤꯄꯤꯑꯦꯝꯏꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯑꯃꯗꯤ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯕꯦꯔꯤꯀꯦꯗꯁꯤꯡ ꯑꯁꯤ ꯄꯤꯕꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯏꯕ ꯁ꯭ꯇꯦꯁꯟ ꯑꯃ ꯏꯌꯥꯔꯄꯣꯔꯠꯇ ꯊꯝꯅꯕ ꯑꯌꯥꯕ ꯄꯤꯗꯨꯅ ꯁꯦꯝꯒꯠꯄ ꯂꯣꯏꯁꯤꯜꯂꯛꯂꯤ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜ ꯐꯥꯎꯕꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯅꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯁꯪꯒꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯂꯤꯁ ꯁꯤꯟꯅꯗꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯕ ꯉꯝꯂꯒꯅꯤ ꯏꯌꯥꯔꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯔꯤꯀꯦꯗ 30 ꯃꯇꯦꯡ ꯄꯥꯡꯂꯛꯄꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ASP ꯁꯤꯕꯀꯥꯟꯇꯅ ꯍꯥꯏ ꯃꯁꯤꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯅꯠꯇꯅ ꯇ꯭ꯔꯥꯐꯤꯛ ꯃꯦꯅꯦꯖ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯁꯟ ꯑꯃ ꯍꯥꯡꯕꯒꯤ ꯁ꯭ꯇꯦꯁꯟ ꯍꯥꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄ ꯑꯁꯤꯁꯨ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ DIG ꯔꯦꯟꯖ 1 ꯑꯦꯟ ꯍꯤꯔꯣꯖꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯔꯣꯝꯗꯅ ꯊꯣꯡ ꯁꯥꯕ ꯍꯧꯔꯝꯂꯒ ꯂꯣꯏꯁꯤꯟꯗꯅ ꯂꯩꯕꯒꯤ ꯃꯤꯌꯥꯝ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯛꯌꯦꯜ ꯈꯣꯡꯕꯥꯜ ꯑꯃꯁꯨꯡ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯂꯝꯕꯤ ꯐꯥꯎꯅꯅꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯕ ꯃꯣꯏꯔꯥꯡꯊꯣꯡ ꯕ꯭ꯔꯤꯖ ꯃꯈꯣꯡꯒꯤ ꯁꯔꯨꯛꯈꯛ ꯌꯨꯡꯂꯒ ꯉꯁꯤ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯄꯗꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯈꯨꯠꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯇꯛꯌꯦꯜ ꯈꯣꯡꯕꯥꯜ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯃꯥꯏꯀꯩꯔꯣꯝꯒꯤ ꯀ꯭ꯂꯕ 5ꯒꯤ ꯑꯄꯨꯟꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯆꯤꯡꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯇꯛꯌꯦꯜ ꯈꯣꯡꯕꯥꯜ ꯑꯃꯁꯨꯡ ꯎꯔꯤꯄꯣꯛ ꯀꯥꯡꯆꯨꯞ ꯂꯝꯕꯤ ꯐꯥꯎꯅꯅꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯊꯛꯇ ꯁꯥꯒꯗꯕ ꯃꯣꯏꯔꯥꯡꯈꯣꯡ ꯕ꯭ꯔꯤꯖ ꯑꯁꯤ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯖꯅꯋꯥꯔꯤ 25ꯗ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯎꯔꯦꯛ ꯌꯨꯝ ꯇꯝꯂꯕ ꯃꯇꯨꯡ ꯊꯣꯡ ꯑꯁꯤꯒꯤ ꯃꯈꯣꯡ ꯈꯔ ꯍꯩꯕ ꯍꯧꯔꯝꯂꯒ ꯉꯁꯤ ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯊꯣꯡ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯊꯣꯡ ꯑꯁꯤ ꯁꯥꯔꯕꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡ ꯆꯥꯔꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎꯕ ꯄꯣꯛꯅꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯁꯥꯕ ꯂꯣꯏꯁꯤꯟꯕꯤꯗꯅ ꯂꯩꯕꯅ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕꯇ ꯅꯠꯇꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯏꯝꯐꯥꯜ ꯁꯤꯇꯤꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯤꯕ ꯇꯛꯌꯦꯜ ꯈꯣꯡꯕꯥꯜꯗ ꯊꯛꯅꯕ ꯑꯔꯨꯕ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯍꯧꯔꯒ ꯂꯝꯕꯤ ꯊꯣꯡ ꯅꯤꯡꯊꯤꯅ ꯁꯦꯝꯕꯒꯤ ꯁꯥꯕꯤꯗꯕꯅ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝ ꯃꯁꯥꯒꯤ ꯂꯝ ꯁꯛꯇꯥꯛꯆꯕꯗ ꯏꯀꯥꯏꯕ ꯄꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯔꯣꯏꯁꯦꯝꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯇꯛꯌꯦꯜ ꯈꯣꯡꯕꯥꯜꯒꯤ ꯃꯤꯌꯥꯝ ꯊꯛꯅꯅꯕ ꯑꯔꯨꯕ ꯏꯁꯤꯡ ꯐꯪꯗꯕꯅ ꯂꯅꯥꯏ ꯏꯁꯤꯡ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤ ꯅꯥꯎꯔꯦꯝ ꯊꯣꯡꯗꯒꯤ ꯇꯛꯌꯦꯜ ꯈꯣꯡꯕꯥꯜ ꯐꯥꯎꯗꯨꯅ ꯂꯪꯖꯤꯡ ꯗꯣꯟ ꯕꯣꯁꯀꯣ ꯁ꯭ꯀꯨꯜ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯕꯤꯗꯕꯅ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯇꯛꯌꯦꯜ ꯈꯣꯡꯕꯥꯜꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯦꯟꯈꯠꯄꯤꯌꯨ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯡ ꯑꯁꯤ ꯁꯥꯕ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯁꯤꯟꯗꯝꯀꯣꯜ ꯑꯦꯞ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯡꯍꯥꯅꯤꯌꯥ ꯏꯗꯨꯀꯦꯁꯟ ꯁꯥꯔꯚꯤꯁ ꯂꯤꯃꯤꯇꯦꯗ SESLꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯗꯝꯀꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯃꯣꯕꯥꯏꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯣꯜ ꯂꯝꯕꯣꯂꯦꯟꯁꯇ ꯂꯩꯕ ꯍꯣꯇꯦꯜ ꯑꯦꯃꯣꯂꯦꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯔꯦꯀꯣꯛꯅꯥꯏꯖ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯅꯃꯣꯏꯖꯝ ꯇꯣꯝꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ L ꯖꯣꯏ ꯈꯨꯃꯟ ꯁꯦꯀ꯭ꯔꯦꯇꯔꯤ P ꯔꯣꯃꯦꯟ SESLꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯀ꯭ꯂꯤꯐꯣꯔꯗ ꯖꯣꯔꯖ ꯑꯃꯗꯤ ꯖꯣꯅꯦꯜ ꯍꯦꯗ ꯏꯁ ꯖꯣꯟ ꯔꯥꯕꯤ ꯃꯦꯟꯒꯥꯅꯤ ꯁꯔꯨꯛ ꯌꯥꯈꯤ NEP 2020ꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯍꯣꯂꯤꯁꯇꯤꯛ ꯗꯦꯕꯂꯞꯃꯦꯟ ꯇꯦꯛꯅꯤꯀꯦꯜꯁ ꯊꯤꯡꯀꯤꯡ ꯑꯃꯗꯤ ꯑꯦꯗꯚꯥꯟꯁ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ
क्लास की मरुएबा लापदगी सिनम कॉल एप्स असि लॉन्च तौबने हाइना ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन की प्रेसिडेंट एल जोय खुमन फोंदोखरे माना हाई मॉडर्न टेक्नोलॉजी सिजनरगा हगोलगलिबा माइरोइसिंग कानाबा पीरगनी खनबदा पुउनिंग अपेन पुई मसिना माइरोइसिंग बु निंगथीजन ताकबी तमीबद असौब थौदांग लौब ngamlaga neki एसोसिएशन दा रजिस्टर तौद्रीबा स्कूल सिंगना अथुबदा यावबिदुना एप असिगी खुदोंग चाबा लौदुना NEP 2020 की मनुंग यावरिबा माइरोइसिंग दा अनौबा वखल लौसिंग पीबदा चावना मतेंग ओइरगनी हाइना एसोसिएशन असिगी एडवाइजर नामोइजम तोंबा मितेना फोंदोखी थौराम अदुद एसोसिएशन असिगी मखादा लेबि स्कूल सिंगी ओजा सिंग अमदि एजुकेशन की लमदा खंगहाइरबा मियोय क्याना सरुक याखी